nungshibagi mapanthokdagi oidaba wahai ngakni thamoigi chimbada thokliba nangbu nungsibadi mapanthokdagi oidaba wahai ngakni thamoigi chimbada thokliba haini nangbu nungsi nungsi mikup kuding nungsi nungsi punjak kuding nungsi nungsi thamoy seng na nungsi haini nangbu nungsi 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 mikup kuding nungsi 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 punjak kuding nungsi 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 thamoy seng na nungsi wakal jarang nay wakal jamam nay wakal jarang nay wakal jamam nay hai ni nangbu nungsi 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 mikup kuding nungsi 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 punjak kuding nungsi 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 thamoy seng na nungsi nungsiba lisingi lisingi mamando nai tom tari se ai git thoi bini nungsiba lisingi lisingi mamando nai tom tari se nangbu nungsibagi mapalthokdagi oidaba wahai ngakni thamoigi chimbada thokliba nangbu nungsibagi mapalthokdagi oidaba wahai ngakni thamoigi chimbada thokliba haini nangbu nungsi nungsi mikup kuding nungsi nungsi punjak kuding nungsi nungsi thamoy seng na nungsi